시구마 pot yon bajing ating makangbudo aiga personal khatnarakani ko aiga personal khatnarakani jugo channel ko ai laga noina yoli pojing do oina aina muk thugai rakani khangedana bata yare kaino ne apoi ge maitai se apoi maitai se yaroi sema da thoroi maitai ba jati se sema da sutok thoroi akoina lan kap kira imale ba nga kira ama tau kira ko sema da thoroi dau jati ni masi hai hai dana aingonda kanano maitai lau se tawning ba to kanano ngam mam la tawning to raw ba asuk yamna chawta ba asuk yamna mong ta dam jati se kamaina ko se maitai wena pomino do asuk question oina hange ba tukat chare ba mi mang da haining de no mangda adu se tukat chare ba se lupa kun pi bane ba adagi sina lupa kuntra pi ba adai sina lupa ni pu pi ba adai yang kai pi gon ju yaw ri mai je sigumba yon ja ba matem na ani je tu matem na ani je mapam pham chalaga pa kumba ju kumba garden kumba kai kumba da ado nomajing kumba chalaga sun yon ja ba dukan oina phammaga mi gi hana yolam yo potu chapana podam pusalaga yolaga disturb to usuna ta ba sigumba kai jole ta ba lupa kun pi ba kuntra pi ba ni pu pi ba se bhara da so le jari balangon da sigumba se yon bala ko du da khulle ka ya dai du da phamami mi jing do anywhere mapam am le ta sigumba po chi yon ba yaro ina ta le yon bam le tre kappa ingon da sensa le ba uje kappa ingon sensa le adai na udi si mapam am da moi langa si thugaini khogaini langaini na tawri mapam du gi khun pu bane na tawba leader khara dai phone tor wari sanare amone yola lo na moi na amone yola lage na di haire adu matung amu kari tor ka do no ba men ta de adu uji akhoi kai do no si pot si aina budi hoji lupa lising aina hoji lai ja hum lai re ahum da lupa lising ani ga chani pan tare lupa lising ahum bi grani ai gi side gi adu kayamuk yamna aikoina sumaina tongam deino hani kayamuk yamna akoina sumaina mayam ji gi mateng pang leiba ngam deino pot si akoi gi maite ajuk yam tuga jari si kari gi no ne ajuk yam na wai khui gal jawai ba sunga na mathong morong gang da ba akoi ma chi yekna ba dina te na mayang la te na kuki su na te na kaitang adjustment to ba chamin na ba hingmin na ba pot na akoi gi kok si da chu yaw yaw de maite yam jati je thike chai hai ge akoi maite ji thike chai ha ba se amona siguma pot yon ba jing ating ma kangbu do aiga personal khatnarakani ko aiga personal khatnarakani jugo channel ko ai laga noina yoli pojing do oina aina muk thugai rakani khangedana bata yare sigi matang si yamna nungai taba haiba to ko haidi khoi gi matai manao ani na khoi gi makhoi gi leijaba pochai khara khoi gi lambi surok ta yonba lakpa da khoi maitai singna maitai khara na athingba pi ba je masi yamna nungai te hai tare maitai ne maitai da yengsin bai do sini khoi gi maitai amana maitai mu chakhona ba honar pada maitai amana namthana ba hona bai do sini si hek leiri makai khoi maitai chakot pasung ngamoi aduna ne hasiki khoi gi arambai tingol gi piaro robin khoi yam robin mangang na phungdoi se yamna nungai te ba mu sauning bagi hai ni ko si yamna phatte hai tare khoi maitai ne maitai masen phanna boina chingkhat kada bane ba seng bidi chingthana boina hona ba kaino ma lai je si hek lai mkai khoi chungchau chak panga mai hai tare makha tarakpa update oina khoi gi social media da gi lakhachaba maru oiba update oba I paw khratang miam ba share tau jake poster campaign sathakre peace committee kanglipak manipur ga BBF khangapok ka punna khusam naraga khangapok ki mafam kharada delimitation gi poster campaign sathakre hairi campaign asida maru oina voter ID amasung Aadhaar card phajana check tawba delimitation asida 2001 gi census sanahan ba yaroi illegal immigrants singna citizen oirakpa yaba delimitation amata yalhomi na yaba ngamloi amati ishagi iramdam da aikhoi refugee oiba yaroi haibana singba yauri haina asumna phongdokli makha tarakpa update asidi aikhoi gi hojik manipur gi yamna kanna machine tumkhlagli sangnai rebi singer Dibya hobam gi makhedigi yamna maru oiba wafam khara miyamna thamlagli miyamda khangan jake mayambu khurumjari miyamna matik chajadrabi aibu nungsibiduna aibu isai sakbagi kaubirakpa amadi harau na okpirakpa aigi thamoini yamna penjai adubu leptuna numit kharani isai salakpa asida tumba saba sang nairaktabana maram oiraga health problem lakpadagi mayamna hanana haibirakpa isai sing nongmanini yawba ngamjaroi tore masigi damakta waro bidanaba haijari khanau loina sikhibadagi khonjel thokidre aduna hek phabaga amuk mayamgi seba phangjage Dibya hobom haina asumna maki Facebook ki post mayamda thamlakli